Kotuna pung nifu nipan yoy Central Manipur government da matam thakre unauthorized oina ladiba checkpoint sing amasum free movement laitana ladiba national highway amasu interstate highway sing si Kangpopi district pharo satliba sing si athubada re-installation tohongadabana haba akon wafam lakre Priyas NEET Biology की मैकेडिगी नुंगाइरबा पाउजेल अमा पुदुना लाक्सरी NTA NEET UG 2027 NTA NEET UG Foundation Course था निपान अमसुम था तरुक की मथंगसिन अयुक पुंग मंगा अमसुम अयुक पुंग तरुक तगी लाक्लिबा जुन की तांग कुनगा मापन दगी क्लास हौजरगनी हेना नुंगाइरिबा पाउ मना NEET Biology takpada sahi tara hene experience leiraba masida natana former guest faculty Department of Biotechnology amasum Department of Life Sciences ki AMU gi oja singna takpi tambigaduri masida natana ahen ba khudong saba khara pallabada IDP singi free classes tanatana clear basic concept easy memory tricks regular test series PYQ analysis ni masida natana satri singi weba tonganu hostel facilities thamjari akupa marol gi dama hauzuma contact tawbiro akhoi telephone number di 7005534385 natragana 7005376151 ni Army ki truck lokhad onthavada personal ama siri ani sukli Arunachal Pradesh ki West Kameng district National Highway 13 dagi Army ki truck ama lokhad onthabagi thaudok ta Indian Army ki personal ama siri amasum atopa personal ani sathi na sokle hadi agency ki pauna phongdorak pada thaudo si Army personal sing pudun lakpa taragani pansuba Sikh Light Infantry LI ki truck ama control mangduna kunthra suba Sasantra Shimabal SSB Battalion gi PT ground ga nakna leiba lambi gi saruk gi onthakibani thaudok thokraba matung rescue operation sa thavada personal ayamba ka hena soktuna ramki aduba personal amadi thaudok pham da siram khiyari social media ra saithorak liu thajani ngori batoba pawmana KNA Kuki National Army gi finance secretary ni haiba ki militant group amagi secretary ni haijaba Tongkho pau hoki ko miwe ma ki mayumda si dunu leram lehari hariba tongkho pau hoki KNA GSQ ki finance secretary oriba maha si ngarang saurakna numidang gi pung nipan ga minute taraga mga mukta ba matabna ma ki mayumda si na thingna bani hari hariba Kuki militants loop asidagi masu Kuki miwe kaya mana hariba laikidaba thagdo asid nungai taba su phungdok na rakhi BJP ki President Nitin Nabin ki national team nauna sembad N Biren ki maming panari BJP ki President Nitin Nabin na lakadori betungan state assembly mikal amasung English nganigat kunga mapan ki Lok Sabha mikal sem sana bagi tamak anawa national executive team sembad Manipur ki hana ki minister N Biren Singha ki maming panari First India haiba online news outlet fangwar source ama ki matung ina nauna sem kadori ba national exclusive asi Samam sumnabagi organization ki thaudang sinabada natana party asigi thausil thorang yanabagi thabaksu lakhotang gadari pawgi likhun amagi matung ina anawati masida experience reason amasum social representation yeng thamlaga national vice president oiba oina haplaba ya haina panariba mi singi manung da hanagi union minister Srimati Irani Rajasthan ki hanagi minister Basundara Raji Tripura ki hanagi minister Biplab Dev Manipur ki hanagi minister N Biren Singha amasum senior leader Satish Punia maming panmadi yauri masigi mathak organization da hiana pakthok saphuna thabak tawgi experience leiraba lusingba Sudan Singha amasum Ram Madapsu makhata na party sigidamak thabak tawbada saruk yangadari BJP ki mikhal ki strategy da tribal amasum backward community singa thamba mari fagat hananabagi tamak party asigi lusingba lata usedi amasum subas baralas yaholabi yari party asigi general secretary sing electoral mission yauna mapangal kan hanabagi tamak Sunil Bansal Vinod Taure amasum Tarun Gusta thaudang sinarabi yari makoi gi manung Sunil Bansal asi grassroots organizational development da expert oibigi tamak masakangri Vinod Taure amasum di Podesuri su BJP ki mapangal kangkat hanana ba hona bada maru eba thaudang lawa misini party asigi national secretary ohen gadori besing asi maru oina naha sing asabu thaudang lahona na ba hona gadori bakoi gi manungda Tejaswi Surya Anil Anthony amasum Banati Srinivasan gi maming banari
naha amasung experience lairaba lusingba punsinduna thabak tawhanba asina tungda lusingba oirakadabasinggi awatpa lehendanaba thorang tawbani haina launari party asigi media department sound ahongba ama oina hausik lairiba media convener amasung co-convener asi mi ahumdagi manga phawbana saba collective national media team amana sindoklabi hari maraksida leba asigi state manga Punjab Uttar Pradesh Uttarakhand Goa amasung Manipur gi legislative assembly gi mikhal lakliba February tha asida pangthokpham thoklabasu Manipur natana lemhauriba state mari gi mikhal yamdrabada sayol khara ngankhatlaga taunaba gi damak sem sanaba party gi mekedi gi khankri hari lakliba sai english ngani gi kunga tare ki February tha asi leba asigi oina mikok thibi gi thabak leibana mikhal ngankhataba yadabani hari aduma pu Manipur gi oina di state asigi hauzik oiriba law and order gi phibam asi kupna yenglaba matungda mikhal pangthokpa natana matam khara yaithokpa haiba ware badu lawani masigi damak Manipur gi phibam asi mari lenaba central agency singna kupna yengsili hairina su paus na makatana su phongdokhi ado tenta na sumna myam na thamzugi hauziko ina di myam paosi matang solution jarage masu makata ba no ba update myam punna ngai mina sena channel sigi mai ke di myang phamda makata na thamjari makata ba no ba update myam punna ngai mina si Deputy CM Nemsa Kipke Lakthua amasung su abrogate tawgadabani haidana UN sina Naga Lup aniga puna Modi de wakatkri Manipur hauzik oiriba law and order gi phibam asi mahausa gi phibam ama oina lawba yaroi hairaduna yuna lengana political amasung constitution piba ayabasingi matungina waroisin purapaga loinana Manipur gi Naga area singda mayoknari bu Khudong sadabasing ko hanana miyeng sangadabani haina United Naga Council UNC gi Delhi da pangthokpa paugi mipam amada Prime Minister Narendra Modi amasung maki lengaki pungning singsingkhri ngarang New Delhi gi Press Club of India ra pangthopa paugi miphamda wapam asi UNC gi senior leaders na phongdokibni paugi mipam asi Enjilorho Barayo Sachang Samson Reme AC Thotso KS Polio amasung S Adani na lusingki Prime Minister UNC na Naga Women's Union amasung All Naga Student Association Manipur Ansam gi makedi gi apunba memorandum ama pisin ke nasu national media gi pausing phungdokhi UNC gi mihut singa Delhi da political leaders sing CSO lusingba singa masum women group sing yauna peace activists sing unare haireduna Manipur da hojik thokni bu wathok singa sigi matang Naga miyam gi phibam sandong na takhi Manipur gi irang asina Naga area sing sowalakpa gi ahanbo oina leiba sigi konung da Manipur gi Naga lusingba singna national gi thak ta pangthokpa ahanba pawgi miphamni haireduna numit kharani gi mamangna Manipur oirakliba phibam asi hakthengna Naga misam amasum Manipur gi ngamkhaida singna ba thawang singni masina miyamna state amasum unilengak pu thajandri thadau search lusingba ahum hatkiba thodokki matungda UNC na Naga misam kulom phajinkiba gi thodok thokkiba dusu yengsilore haireduna mamang thagi taraga mangada misam taraga mari thadorakre adubo lemhauriba misam tarukti hanjin tekta kaidna thadok piraknaba appeal tawbaga loinana Manipur lengak tu supang bia ba mating pangki loinana tha sigi mapanda UN